अमेरिका की निफु तरुक सुबह प्रेसिडेंट जो बाइडेन की पुंसीवारी की पुंसीवारी से मोटिवेशनल ओय मरम अदुना शेयर तौजबनी कनागुंबा अंगांग अमा मबुद्धि मरौसिंग खरा वातना उरबा लाइरिक तमलिंगै तंजादसु रिजाल्ट तौबा ngamdraba adugi su mathakta angang ado khara pangba type ki oibaga loinana wa ngangbada khara problem oiraba leilomba maramna adu oirabadi aubana soidana haigani angang ado chawra pandong pharaga thoidokna mithoi mihen oigani thajade adubu laibakna mapa chumlaba aduga hotnabasu kallabadi angang ado mayamna khanbadagi tayonnaba oiduna achawasang oikibasu yai amasung असुम नमक ओइखिबनी जो बाइडेन सु तसेंगना जो बाइडेन अंगांग ओइरिंगै दगी लाइरिक फदी लोन परिंग नाइन अंगांग थबंगमदे अदुबु ngasi mahak Amerika की प्रेसिडेंट नि वीडियो सिदा मागी लाइफ हिस्ट्री की मतंग द नैने जगनी वीडियो पाबिरेबदी लाइक कमेंट अमसुंग चैनल से सब्सक्राइब तौबियो बेल आइकन सु नमसिन बियो मसे की रिक्वेस्ट अमतंगनी हौजी हौजी मपांगा लेरबा अमेरिका लेबाक की निफुतरुक सुबा प्रेसिडेंट जो बाइडेन की अहोब पुंसी यामना वानंगना होरखी महाग असे तसेंगना अचुंब खुदमनि मदुदी करिगुंबा मी अमना पुकनिंग सेंगना परिंग चुमना माइकई अमदा निंथी जना होतनरबदी नोम नत्रे नोमदी महाग सोइदना माइ पाकनी मयामना संग खंगरकनी बाइडेन ना माइ पाको पुंसी असिगी मनुंगदा अवा अनागी सांगलबा पुंसी अमा सागोनदुना लाखी महाकना यामना वाना होतनबा होरखिबसे नवेम्बर की तांग कुन 1942 दगिनी मरमदी नुमित असिदा महाक पेनसिल्वेनिया राज्य की स्क्रैंटन कौबा शहर द पोकु मतमदा मागी मिंग जोसेफ रिबेटन बाइडेन जूनियर हाइन कौकी मागी मपागी ममिंग जोसेफ रिबेटन बाइडेन सीनियर कौई मागी मचिन मनाव पुन्ना मरीनी नुपा अनि अमगसु लै अदुगा नुपी अमगा माना पुम्नमकी अहन्नी मकोई फैमिली असी अपर मिडिल क्लास नि मागी मपा ऑयल की बिजनेस तौरमी मपा की बिजनेस फजना चथरंबनी अदुबु बाइडेन लापदगी मपा की बिजनेस नोम नोम की डाउन ओइरक्तुना कंप्लीटली ऑफ ओइकी मसिबु बाइडेन की मरमननी हाइफम दि थोक्ति अमरोम द फैमिली रन तौबगी दमक थबक थीब थोकप तारमे मागी मपा बाइडेन की मपा की ओइना ताइ मधु अवाबनी हिंगदबदी यादबनीना अफंग जॉब अमा पिकलबसु चावरबसु तौब ताबनी अमरोम द तंजादुदा अमेरिका सेन थुम वाब मतम ओइरमी मपा जॉब फंगलमदे चैरक्सिदा जो बाइडेन मागी पुपु इबेन खोइगी युमद लैब तारमी कायना थंगदा 1953 दा बाइडेन की मपा कार सेल्समैन ओइना थबक अमा फंखी बाइडेन की मपाना जॉब अदु फंगलबा सु पोस्टिंग नबु डिलावेयर कोबा मफम दुगी क्लेमोन शहर हसिदा ओइरमी मरमदुना बाइडेन की मपाना मागी फैमिली पुदुना क्लेमोन शहर द चटकी अमसुंग मफम अदुदा मतम सांगना पिकलब अपार्टमेंट अमदा लैरमी अमसुंग शहर असिदमक बाइडेन ना हाई स्कूल लोइसिलकी फैमिली की सिचुएशन ना मरम ओइदुना तौरिब्रा खंगदे बाइडेन पिकलिंगैदगी हौना सब्जेक्ट खुदिंगदा मार्क फजना फंगबा ngamlakte hotnarabasु ngamlamde adubu बाइडेन साना खोनबदा यामना फरमी महाक बेसबॉल अमदी रग्बी यामना फजना सानै सानबा मखलनी असिदा बाइडेन हाई स्कूल टीम की प्लेयर अमा ओइरमी लाइरिक यामना फबंगमद्रबसु पिकलिंगैदगी मांगोंद लीडर ओइबगी वाखल्लोन अमदी चेनरई अदुना महाक मागी क्लास की प्रेसिडेंट ओइरमी मतमदुदा कनानसु खंगलमलोय मखोई की क्लास की प्रेसिडेंट ओइरिबा महाक नोमदी मखोई की लेबा की प्रेसिडेंट ओइरकनी हाइबदो महाक हाई स्कूल लाइफ तगिसु स्पीच पीबा यामना पामलमी अदुबु लई लोनबा मरमना वा निंगथीजना ngang ngamlamde achawasang मी सिंगी स्पीच तारुरगा अदुम नमक ngangningki adubu ngangluba khibikta मी na yamna nokna birami स्पीच खक्तना तना चुमनगी मियामगा वा ngangnabada su problem oiba maramna मी na nokna bibasु yawe maramaduna मागी लैगी प्रॉब्लम असे फनाबगी दमक यामना कतना होनकी अमसुंग मसीगा मरी लेनना माना इंटरव्यू अमदा हाइकी माना मागी लै लोनबदो फनाबगी दमक मिंगसेल मांगद लेपलगा पुंग कया कया चंगना सैरेंग पाय मतम मतम द लैतोंदा नुंग पुनसिलगा याथबसु यावे
asumna chahi kaya hotnaraba tung mahak madugi problem adudagi free oiki phaki 1961 da Joe Biden high school life loisinki matam adu Europadadi Biden gi father gi job su stable oire amasung mana Will Mingeton shaharda yum ama leirammi amasung makoi loina Claymont dagi Will Mingeton city da lakre adugi matungda Biden Delaware University da admission tawre University da Biden political science amadi history subject lorami adubu magi merit level ado hanage high school level da leiringai oibugum oirami mahak 1965 ta university degree loisin ki haibabu magi rank ti student chatruk ka marfu taruk ki manungda 506 number da mahak pass toraki amasung C grade phanglami adugi matungda Joe Biden Syracuse University da admission lawi amasung law tamba hauki amasung masigi university asida magi ahanba wife Nilia Hunter ga phangnaki amasung lairik tamba loidringai makoi ani luhongki asumna Joe Biden 1968 ta law gi degree loisinki adubu handak muksu mahak makharom dagi thigalakpada top haibado thoklami maramdi magi low class the student punna 85 oirami adubu magi rank 75 ta pass torki masidagi khangmangami Biden lairik yamna phai haibadi yadre adubu magi manungda leader ama oibagi mathau taba machak loine yaurami amasung mahak masamak nasu magi yauriba quality dibu sak khanglamni maramasina mahak politics da career semki chahi khara haukraba tungda 1970 da Joe Biden bo county council gi seat ki damak khangat ki amasung 1972 phauba thabak aduda mahak tauna law ki practice su tawrami matam aduda mi singna magi thabak amati miyam seba dubu penduna thagat narami amasung mangonda mina suggest tawna rakhi madudi mahak Senate ki election da lepane chumgani mayam gi suggestion matungina Senate ki election da lepagi damak Joe Biden sem saki adubu chairak asida yamna nungai taba thodok ama thokibana magi thamoi pungkai kai jaki thodok adudi 1972 dani December ki tang 19 da magi mau Nilia amadi magi chahi ama tafajiri bi machanupi Emi ki lambi gi accident amada si ki loinana magi machanupa ani Robert amadi Joseph su yamna thine soki maramasina Biden na khanki mahak kharani politics toktuna magi macha singa loina duna leirage adubu matam dugi senator Mike Mansfield na Biden da yamna kan haije at any cost senator election tokpadi yade Mike Mansfield na yamna kan honaki mabu lephanabagi damak Biden na roibada election ado leplage khanna leple asumna magi chahi kunthra ta faringai America gi yamna angang oiba senator taruk ki manung chankhre mahak 1973 dagi 2009 fawba America gi senator oiduna habak puki mahak ki sanglaba service asida migi thamoi joi tawnaba thabak ka torami migi kanabagi damak yamna khalli thabak su tawi magi matam sanglaba service asigi mamaldi Barack Obama gi matam dagi phangba horaki Barack Obama na president oiba matam da Biden na vice president oikhirami Barack Obama amadi Joe Biden yamna luna chanai makoi amana amabu thagat pukatli 2020 gi president election dasu Barack Obama na magi campaign tawiki tasengna Biden president phamgi damak lepning lamdabani adubu mayam gi suggestion amadi khanba yaba khalaba tungda mahak lepkhibani asumna mahak president oirengasi mana president oidringai warep ki president oiradi global warming pollution na chingba yamna maruoiba wafam sing asida hana paikhatkani amasung mayamna uri America da muslim singi mathakta thamlamba protection singju mana lawthokre amasung Joe Biden ngasidi mayamna pamba mayam gi kanaba thabak thoram kaya da khut tharakli video si yengbibagi damak thagatsari channel da lakpagi damak amukana thajari mayambu mathangi video yaurektringai take care tobiramo amuk hanna unasi